NPP Manipur State Unit ki hana thau puramba office bear ayamba party asidagi toklaga Anouba political party ma Semnaba Thourang Toure haina mamang the NPP Manipur State Unit ki interim president oiramba Joykumar na phongdokhrei. NPP Manipur Unit nauna oirakliva ahongba singi matangda SKTV ga akhanana unaba amada wafum asi mahakna phongdokhibani. NPP Manipur State Unit nauna honglakliva kaya asida hana party asigi achauba thogai puramba ama oina kari karma firip Lauravage haina hangba wahangda Joykumar na hai NPP ki national president chu oiriva Meghalaya gi chief minister Conrad ki sakmana party asida high command gi chanabi leiti haibasi toina phongdokpa wafamni adubu wafam adugi ona tainavada Conrad ki sakmana lokhalakpa thabak thoram singdadi high command gi chanabi asi adumak chatharake party de yaurakpa tha ama ni khaktamak ngairaba miyoi amabo Manipur unit ki president hablakpaga loinana miyoi amabuna national gi vice president hablakpagi wafam haukiba numit kharani asida pumnamak na khangnare hana leiramba party asigi Manipur unit ki thawpuramba madi worker sing amata tanaramba tawdana undemocratic oiba mawongda chatharakliba thong asina Conrad ke sakmana luchingba NPP degi toknanaba semsare Manipur da West Toba Anouba regional party ma thubada semduna lakadoriwa state general election da Mikhal thengnanaba haina lepnare haina mahakna phongdoki Nauna semgadoriwa regional party asida NPP degi Mikhal mai paktuna hauze MLA oiva singasi loinarakadra haina SKTV na hangmada Joykumar na makhatana hai Karigumba nauna semgadoriba party asida yaurake hairabadi party asigi hauzik lairiba MLA taruk asigi manungda yamdravada MLA maridi thorakpa mathau tai masidagi masing tana thoraklabadi anti defection law ki matungina makoi sing adu disqualify tawkhigane adumakpu nauna semgadoriba regional party asida MLA mari Thorakani haibagi fibamdi ude matang asida thamningba wafamdi nauna semgadoriba party asida hena kanaba fangbagi mathakta Mikhal lamai pakpagi changsu wangna leigani haina Joykumar na makhataki Nasi bhawda NPP ki Manipuri unit sida thoreba development mein amsi tham yenga kuna samana masana di high command culture leiti haraga high command culture ki mong da torpa kashule da ni amabu party da thamani da ngai da join to president apapa deki join to da ngai ba misa amabu national vice president apapa tumba adu sunatana Manipur desu Manipur ki senior vice president ma hapai si party da isu tan tho ba karimam ka mai hapai no ba hana le horiba party ki official sing adu bakar sing yamna sincere and kamu pura and the khanda bigi mong da amna undemocratic way adu party im kaman function kar deki ibc mong si urtabas sinna maram hoega yamba koi block na koi NPP Manipur ki da le bus kamu sin NPP Meghalaya ki Konat samagi na lusingba sigi tegi koi to pa je koi mai don sai to ne koi thuna to ani to pagi koi ready when later when na koi Anouba party am from to Anouba party amagi makhada koi loina akadoi ba kamse Manipur de koi political activities to ba adu akadoi ba mathangi election che matugi party Anouba to bi makhada koi vote paira mai to koi kanare